Praise the Lord. Ahanba magtada yengbiriba amasung tabiriba nungsizaraba chilinaw sing che chalima pabung sing marup sing oja sing mayam pumnamakpu dayanan laishramna kanbiba mapu Prabhu Jesu Christagi sengthoireba minglenda yaifa mongol pizabaga loinana thamoidagi nungshiba amasung ikai kumnaba utjare mayam ngasi karigumba nungshiba matik mangalna thallaba wahay amakak Holy Bible dagi ay phongdoksarke mayam miyoy kaya na hainaba aina tazay amasung aina thengnazay madudi nakoyna ningiba Jesu Christa cross ta hatpikiba Jesu Christa dubu nakoyna kurami natragasu masabu kanjaba ngamkhidaba Jesu Christa dubu nakoyna kurami haibase hainaba mi kharana hainaba aina tazay aduga aigi hek mamo aigi mamo hojikdi laikhidre mayam mamo oiramba amana phagi oi kari oi dum aigi cha singa wari sanaba matamda nangi Jesu Christa mina hatpikhiba dubu haina hairakpa yawiko mayam ahan badadi Jesu Christa mahakna taibang panbada lakpibasi ishorgi thaurangni miyoi khoibu kanbinaba maral na thallaba pap na thallaba tahoidaba na thallaba ikhoibu chumthokpinaba aikhoibu kanbinaba aikhoigi iral aikhoigi pap kokthokpinaba lakpibani ko mayam haibse Holy Bible na takpibani Holy Bible dagi mayam ishorgi wahay amkhak pathok sarke ko mayam Matthew chapter 26 verse 53 Matthew gi pantupun gataruki pada yankhaiga humdoida sumna haiba ipana aigi damak swargadut lijan tarani thoidagi henna tharaknaba aina ipada haijaba ngamloi haina nekhoina khanbra amen mayam yengbiu ko Prabhu Jesu Christa bu phaba lakpa matamda Prabhu Jesu Christa na haikiba wahaineba mayam yengbiu ai ya ipana aigi damak mayam ai ipana aigi damak swargadut lijan tara ni thoidagi henna tharaknaba aine ipada haijaba ngamloi haina nikhoina khanbra aduga makhada madu oirabadi asumna thokadabani haiba shastragi wa shastra sing adu karamna thungadage swargadut lijan taragani thoi haibase punnane swargadut lising humbu taragani thoine swargadut lijan namada lising taruk swargadut ne Bible da ikoina fangi madudi swargadut amana jeknaba masing thingamdaba makhaigi manghan khiba ko mayam ado swargadut lijan tarani thoidagi henba haise swargadut lising humbu tarani thoidagi henba swargadut aina ipada haijaba matamda ipana tharoi haina nikoina khanbra hai adubu asumna oiba taragadi makhada haribase mayam yengbiyo adu oirabadi asumna thokadabani haiba shastra sing adu karamna thungadabage maichau singna prophet singna haidok piramba masaya na pap kokpinabagi damakta masagi hakchangda dakpham naina logani mahak shigani amasung hingatkani humni subada haiba shastra gi wahai ado karamna thungadabano haiduna hayo mayam praise the Lord haibadi Prabhu Jesu Christa mahakna Calvary gi cross shibi base mayam mahak karisu tawba ngamdabagi natte ekhoi miyoiba ekhoi se ekhoina tawkhiba tawriba amasung tawrakpa yariba soidaba landaba ngamdaba miyoiba ekhoi amasung ekhoina pap hariba se hindi gi maroni english tana sin maitei londana ishor gi mayokta tawba thabak ekhoina tawriba ekhoina ngangiba ekhoina chariba ekhoigi ida changduna leiriba hariba pap ase mayam ase kokthoknabagi damakta tongan ba tawnari natra mayam pap se kokthoknabagi damakta adubu ishorgi wahaina haibibadi miyoiba ekhoina tawba papni miyoiba ekhoina ishorgi mayokta tawba thabakni maramaduna haiba thabak ase ishorgi mayokta tawba thabak ase asigi pap ase kokthoknabagi damakta haiba pap asigi atawmal se shibaneba haiba pap ase shidana ekhoi kokthokpa ngamde haiba pap ase ekoi shidana ekoi kokthokpa ngamde maram madunani ishorna magi machanupabu shinaba thabirakpa Prabhu Jesu Christana taibang panbada lakpibase mahak shinaba lakpibane maram madunani mahakna Calvary gi cross ta thangalakpa matamda shawbagi mahutta
ꯏꯄꯥ ꯃꯈꯣꯏꯒꯤ ꯃꯔꯥꯜ ꯀꯣꯛꯄꯤꯌꯨ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯦ ꯑꯩ ꯀꯅꯥꯅꯣ ꯈꯪꯖꯗꯕꯒꯤꯅꯤ ꯍꯥꯏꯕꯤꯈꯤꯕꯗꯣ ꯑꯗꯨꯒ ꯃꯌꯥꯝ ꯁꯥꯁꯇ꯭ꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯤꯡꯒꯠꯂꯤ ꯍꯥꯏꯕꯗꯤ ꯉꯁꯤꯁꯨ ꯍꯤꯡꯗꯨꯅ ꯂꯩꯔꯤ ꯏꯃꯥꯅꯨꯑꯦꯜ ꯍꯥꯏꯕꯒꯤ ꯑꯔꯊꯗꯤ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯕ ꯏꯁꯣꯔ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯏꯁꯣꯔꯒꯤ ꯃꯥꯌꯣꯛꯇ ꯇꯧꯔꯤꯕ ꯐꯠꯇꯕ ꯃꯤꯑꯣꯏꯕꯅ ꯈꯪꯅ ꯑꯃꯁꯨꯡ ꯈꯪꯗꯕꯗ ꯇꯧꯔꯤꯕ ꯐꯠꯇꯕꯁꯦ ꯐꯠꯇꯕ ꯈꯔꯒꯤ ꯃꯃꯤꯡ ꯍꯥꯏꯖꯔꯒꯗꯤ ꯃꯆꯤꯟ ꯊꯤꯕ ꯅꯝꯖꯥ ꯅꯝꯊꯦꯛꯅꯕ ꯃꯤꯕꯨ ꯃꯥꯡꯍꯟꯅꯕ ꯇꯧꯕ ꯑꯀꯥꯝꯄꯦꯠ ꯉꯥꯡꯕ ꯃꯤꯉꯣꯟꯗ ꯃꯔꯥꯜ ꯁꯤꯕ ꯘꯃꯟ ꯆꯥꯎꯊꯣꯛꯄ ꯅꯥꯄꯜ ꯇꯧꯕ ꯔꯦꯞ ꯇꯧꯕ ꯑꯣꯛꯇꯕꯤꯒꯤ ꯊꯕꯛ ꯃꯤ ꯍꯥꯠꯄ ꯍꯥꯏꯔꯤꯕ ꯐꯠꯇꯕ ꯀꯌꯥꯅ ꯊꯜꯂꯕ ꯍꯩꯀꯥꯞ ꯖꯩꯀꯥꯞ ꯍꯥꯏꯅ ꯑꯃꯁꯨ ꯐꯠꯇꯕ ꯀꯌꯥꯅ ꯊꯜꯂꯕ ꯏꯁꯣꯔꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯔꯤꯕꯁꯦ ꯑꯁꯤꯒꯤꯗꯃꯛꯇꯅꯦꯕ ꯍꯦꯜ ꯈꯝꯅꯨꯡ ꯂꯩꯕꯥꯛ ꯅꯣꯔꯣꯛ ꯍꯥꯏꯔꯤꯁꯦ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯇꯥꯕꯁꯤꯅꯦꯕ ꯊꯋꯥꯏ ꯑꯃꯅ ꯍꯥꯏꯔꯤꯕ ꯃꯐꯝꯗ ꯅꯣꯔꯣꯛ ꯈꯝꯅꯨꯡ ꯂꯩꯕꯥꯛ ꯍꯦꯜꯗ ꯇꯥꯕꯁꯤꯅꯦꯕ ꯄꯥꯞꯀꯤ ꯄ꯭ꯔꯥꯏꯁꯆꯤꯠ ꯄꯥꯞꯀꯤ ꯑꯇꯧꯃꯜ ꯗꯟꯗꯤ ꯑꯗꯣ ꯍꯥꯏꯔꯤꯕꯗꯣ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯇꯥꯗꯅꯕꯒꯤꯗꯃꯛꯇ ꯏꯁꯣꯔꯅ ꯇꯥꯏꯕꯪꯄꯥꯟꯕꯕꯨ ꯑꯁꯨꯝꯅ ꯅꯨꯡꯁꯤꯕꯤꯔꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯆꯥ ꯑꯗꯨꯕꯨ ꯄꯤꯅꯕꯤꯔꯦ ꯃꯆꯥꯅꯨꯄꯥ ꯃꯗꯨ ꯃꯍꯥꯛꯄꯨ ꯊꯥꯖꯕ ꯃꯤ ꯈꯨꯗꯤꯡꯅ ꯃꯥꯡꯗꯗꯨꯅ ꯂꯣꯝꯕ ꯅꯥꯏꯗꯕ ꯍꯤꯡꯕ ꯄꯨꯟꯁꯤ ꯐꯪꯒꯅꯤ ꯃꯔꯝꯗꯤ ꯏꯁꯣꯔꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯍꯥꯏꯔꯤꯕ ꯄꯥꯞꯀꯤ ꯑꯇꯧꯃꯜ ꯑꯣꯏꯔꯤꯕ ꯍꯦꯜ ꯑꯗꯣ ꯑꯗꯨꯒꯤ ꯆꯩꯅꯥꯗꯣ ꯈꯥꯡꯅꯕ ꯊꯥꯔꯛꯈꯤꯕꯅꯦꯕ ꯃꯌꯥꯝ ꯑꯗꯨꯒ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯍꯥꯏꯔꯤꯕ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯥ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯍꯥꯏꯔꯤꯕ ꯅꯣꯔꯣꯛꯀꯤ ꯃꯩꯁꯥ ꯑꯋꯥ ꯃꯩꯁꯥ ꯑꯗꯣ ꯈꯥꯡꯈꯤꯕꯅꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯍꯤꯡꯒꯠꯄꯗꯣ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯑꯗꯣꯝ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯗꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯣꯝꯒꯤꯗꯃꯛꯇꯁꯨ ꯖꯤꯁꯨꯅ ꯆꯩꯅꯥ ꯈꯥꯡꯈꯤ ꯍꯥꯏꯕꯁꯤ ꯀꯥꯎꯕꯤꯒꯅꯨ ꯇꯥꯏꯕꯪ ꯄꯥꯟꯕꯁꯦ ꯂꯣꯏꯔꯒ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯁꯥꯁꯇ꯭ꯔꯒꯤ ꯋꯥꯍꯩꯅ ꯍꯥꯏꯔꯤꯕꯅꯤ ꯇꯥꯏꯕꯪ ꯄꯥꯟꯕꯁꯦ ꯂꯣꯏꯔꯒ ꯀꯔꯤꯒꯨꯝꯕ ꯂꯣꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯂꯝꯕꯤ ꯑꯅꯤ ꯈꯥꯏꯔꯝꯃꯤꯕꯅꯣ ꯁꯔꯒ ꯂꯩꯕꯥꯛ ꯈꯝꯅꯨꯡ ꯂꯩꯕꯥꯛ ꯍꯥꯏꯔꯝꯃꯤꯕꯅꯣ ꯁ꯭ꯋꯔꯒ ꯅꯔꯛ ꯍꯥꯏꯔꯝꯃꯤꯕꯅꯣ ꯖꯟꯅꯠ ꯖꯦꯍꯟꯅꯨꯝ ꯍꯥꯏꯔꯝꯃꯤꯕꯅꯣ ꯍꯦꯚꯟ ꯑꯃꯁꯨꯡ ꯍꯦꯜ ꯍꯥꯏꯔꯝꯃꯤꯕꯅꯣ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗꯤ ꯂꯥꯟꯗꯕ ꯉꯝꯗꯦ ꯈꯤꯇꯪ ꯂꯥꯟꯒꯦꯔꯥ ꯁꯨꯝꯖꯥꯝ ꯂꯥꯟꯒꯦꯔꯥ ꯂꯥꯟꯕꯗꯤ ꯂꯥꯟꯕꯅꯤ ꯑꯩꯈꯣꯏꯅ ꯀꯥꯔ ꯊꯧꯕ ꯃꯇꯝꯗ ꯅꯠꯇ꯭ꯔꯒꯁꯨ ꯕꯥꯏꯛ ꯊꯧꯕ ꯃꯇꯝꯗ ꯍꯦꯜꯃꯦꯠ ꯎꯞꯇꯕꯗꯨꯁꯨ ꯇ꯭ꯔꯥꯐꯤꯛ ꯔꯨꯜ ꯊꯨꯒꯥꯏꯕꯅꯤ ꯗ꯭राꯏꯚꯤꯡ ꯂꯥꯏꯁꯦꯟꯁ ꯄꯨꯗꯕꯗꯨꯁꯨ ꯇ꯭ꯔꯥꯐꯤꯛ ꯔꯨꯜ ꯊꯨꯒꯥꯏꯕꯅꯤ ꯑꯩꯅ ꯍꯦꯜꯃꯦꯠ ꯎꯞꯄꯒ ꯕꯥꯏꯛ ꯊꯧꯕ ꯃꯇꯝꯗ ꯗ꯭राꯏꯚꯤꯡ ꯂꯥꯏꯁꯦꯟꯁ ꯄꯨꯍꯧꯗꯕꯒꯤꯗꯃꯛꯇꯁꯨ ꯇ꯭ꯔꯥꯐꯤꯛꯅ ꯑꯩꯈꯣꯏꯗ ꯆꯂꯥꯟ ꯊꯥꯔꯛꯀꯅꯤ ꯆꯂꯥꯟ ꯄꯤꯗꯕ ꯇꯥꯔꯒꯗꯤ ꯖꯦꯜꯗ ꯊꯝꯕ ꯉꯝꯃꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏꯅ ꯑꯩ ꯃꯤꯗꯤ ꯍꯥꯠꯂꯨꯗꯦ ꯑꯗꯨꯕꯨ ꯃꯆꯤꯟꯗꯤ ꯊꯤ ꯑꯗꯣ ꯏꯁꯣꯔꯒꯤ ꯃꯐꯝꯗꯗꯤ ꯄꯥꯞꯅꯦꯕ ꯃꯌꯥꯝ ꯑꯩ ꯃꯤꯒꯤ ꯃꯥꯡꯅꯕꯗꯤ ꯇꯧꯏ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯄꯣꯠ ꯍꯨꯔꯥꯟꯗ꯭ꯔꯤ ꯑꯗꯨꯕꯨ ꯄꯥꯞꯅꯦꯕ ꯃꯌꯥꯝ ꯄꯥꯞꯀ ꯏꯁꯣꯔꯒ ꯂꯩꯃꯤꯟꯅꯕ ꯌꯥꯗꯦ ꯕꯥꯏꯕꯜꯅ ꯍꯥꯏ ꯏꯁꯣꯔꯗꯤ ꯍꯣꯂꯤꯅꯤ ꯍꯣꯂꯤ ꯄꯕꯤꯇ꯭ꯔ ꯑꯥꯠꯃꯥ ꯍꯥꯏꯁꯦ ꯍꯣꯂꯤ ꯁ꯭ꯄꯤꯔꯤꯠ ꯍꯥꯏꯁꯦ ꯑꯁꯦꯡꯕ ꯊꯋꯥꯏ ꯑꯃꯥꯡꯕ ꯊꯋꯥꯏ ꯂꯩ ꯑꯀꯤꯕ ꯀꯤꯍꯟꯕ ꯊꯋꯥꯏ ꯂꯩ ꯍꯥꯠꯇꯣꯛꯄ ꯊꯋꯥꯏ ꯂꯩ ꯑꯗꯨꯕꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯟꯕꯤꯕꯒꯤ ꯊꯋꯥꯏꯅꯦꯕ ꯀꯟꯕꯤꯕꯒꯤ ꯃꯄꯨꯅꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯍꯣꯂꯤ ꯁ꯭ꯄꯤꯔꯤꯠ ꯍꯥꯏꯔꯤꯕꯁꯦ ꯉꯁꯤꯒꯤ ꯋꯥꯄꯥꯎ ꯑꯁꯤꯗ ꯏꯁꯣꯔꯅ ꯑꯗꯣꯝꯗ ꯐꯣꯡꯗꯣꯛꯍꯟꯅꯤꯡꯉꯤꯕꯁꯦ ꯃꯌꯥꯝ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅꯅꯦ ꯃꯍꯥꯛ ꯙꯔꯃ ꯁꯟꯗꯣꯛꯄ ꯂꯥꯛꯄ ꯅꯠꯇꯦ ꯀꯥꯎꯕꯤꯒꯅꯨ ꯑꯗꯣꯝ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯔꯒ ꯑꯗꯣꯝ ꯃꯤꯒꯤ ꯃꯇꯧ ꯇꯝꯒꯗꯕ ꯅꯠꯇꯦ ꯑꯗꯣꯝꯒ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥ ꯃꯆꯥꯒꯤ ꯃꯔꯤ ꯂꯥꯛꯀꯅꯤ ꯋꯥꯔꯕ ꯄꯣꯠꯂꯨꯝ ꯄꯨꯔꯕ ꯆꯣꯛꯊꯔꯕ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯂꯥꯛꯎ ꯑꯩꯅ ꯅꯈꯣꯏꯕꯨ ꯄꯣꯊꯥꯍꯟꯕꯤꯒꯅꯤ ꯑꯩꯒꯤ ꯄꯣꯠꯄꯨ ꯅꯊꯛꯇ ꯊꯣꯡꯒꯠꯂꯨ ꯑꯃꯁꯨꯡ ꯑꯩꯉꯣꯟꯗꯒꯤ ꯇꯝꯖꯧ ꯃꯔꯝꯗꯤ ꯑꯩꯗꯤ ꯄꯨꯛꯅꯤꯡ ꯇꯞꯄꯤ ꯑꯃꯁꯨꯡ ꯊꯃꯣꯏꯗ ꯅꯣꯜꯂꯨꯏ ꯑꯗꯨꯒ ꯅꯈꯣꯏꯅ ꯅꯈꯣꯏꯒꯤ ꯊꯋꯥꯏꯒꯤꯗꯃꯛ ꯄꯣꯊꯥꯕ ꯐꯪꯒꯅꯤ ꯃꯔꯝꯗꯤ ꯑꯩꯒꯤ ꯄꯣꯠꯄꯨꯗꯤ ꯂꯥꯏ ꯑꯃꯁꯨꯡ ꯑꯩꯒꯤ ꯄꯣꯠꯂꯨꯝꯗꯤ ꯌꯥꯡꯉꯤ ꯑꯌꯥꯡꯕ ꯏꯁꯣꯔꯅ ꯄꯥꯞ ꯀꯣꯛꯄꯤꯈ꯭ꯔꯕ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯈ꯭ꯔꯕ ꯃꯆꯥꯅꯨꯄꯥ ꯃꯆꯥꯅꯨꯄꯤ ꯑꯣꯏꯖꯕ ꯌꯥꯕꯒꯤ ꯑꯌꯥꯕꯗꯨ ꯄꯤꯕꯤꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛꯇꯅꯤ ꯖꯤꯁꯨꯅ ꯁꯤꯈꯤꯕ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯤꯕ ꯅꯠꯇꯦ ꯏꯄꯥꯅ ꯑꯩꯒꯤꯗꯃꯛꯇ ꯁ꯭ꯋꯔꯒꯗꯨꯠ ꯂꯤꯖꯟ 12 ꯍꯦꯟꯕ ꯊꯥꯔꯛꯑꯣꯏ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯖꯕ ꯃꯇꯝꯗ ꯈꯟꯕ꯭ꯔꯥ ꯁ꯭ꯋꯔꯒꯗꯨꯠ 12 ꯍꯦꯟꯕ ꯁ꯭ꯋꯔꯒꯒꯤ ꯑꯣꯏꯕ ꯁ꯭ꯋꯔꯒꯗꯨꯠ ꯊꯥꯔꯛꯑꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯍꯥꯏ ꯃꯌꯥꯝ ꯀꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯁꯤꯕꯁꯦ ꯃꯍꯥꯛ ꯁꯤꯒꯦ ꯍꯥꯏꯔꯒ ꯁꯤꯕꯅꯤ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪ ꯑꯃꯁꯨꯡ ꯑꯩꯕꯨ ꯄꯥꯞꯇꯒꯤ ꯀꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯇꯥꯏꯕꯪ ꯄꯥꯟꯕꯁꯦ ꯂꯣꯏꯔꯒ ꯂꯣꯏꯕ ꯅꯠꯇ꯭ꯔꯤ ꯃꯌꯥꯝ ꯇꯥꯏꯕꯪ ꯄꯥꯟꯕꯁꯦ ꯂꯣꯏꯔꯒ ꯂꯣꯏꯕ ꯅꯠꯇ꯭ꯔꯤ ꯇꯥꯏꯕꯪ ꯄꯥꯟꯕꯁꯦ ꯂꯣꯏꯔꯒ ꯂꯣꯏꯕ ꯇꯥꯔꯒꯗꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯑꯐꯕꯁꯨ ꯐꯠꯇꯕꯁꯨ ꯍꯨꯔꯥꯟꯕꯁꯨ ꯃꯤꯍꯥꯠꯄꯁꯨ ꯄꯨꯝꯅꯃꯛ ꯁꯤꯕ ꯂꯣꯏꯔꯒ ꯍꯦꯛꯇ ꯁꯔꯒꯗ ꯀꯥꯔꯝꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯙꯔꯃ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤꯕꯁꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯌꯨꯝ ꯀꯩ ꯊꯥꯗꯣꯛꯅꯗꯨꯅ ꯙꯔꯃꯒꯤ ꯂꯝꯕꯤꯗ ꯆꯠꯅꯔꯤꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇꯅꯣ
हाइरिबा ईश्वरगी मफमदा हन्नबगीदमक्तनी ईश्वरगी मफमदा हन्नब होनरक्पा मतमदा हाइरिबा पाप अदुना ईश्वरगी मायोक्ता तौखिबा थबकसिंग अदुना अखोइबु ईश्वरगी मायोक्ता हलहंददुना ईश्वरगी माइकैदा हलहंददुना अखोइना ईश्वरगी मायोक्ता तौबा थबकसिंग अदुना ईश्वरना फत्तबसिंगीदमक्ता सेमबा हाइरिबा फत्तबगी मफम अदुदा हलहल्ली हैबसे धर्मगी वाहिनी हाइरिबा फत्तबगी मफम हेल खमनुंग लेबाक नरक अदुदा हंदनबगीदमक्तनी ईश्वरना मचानुपा जीसु ख्रिस्त थाबिरखिबदो प्रेज द लॉर्ड मैम अदोम सिंह कन्बीनबगीदमक्ता थाजद्रिबा इचिलनाउ इचेचल सिंह प्रभु जीसु ख्रिस्त थाजबियु धर्म होंदोकदौब नत्ते अदोमबु कन्बीख्रबनी शिबीबा कना यावी चही 38 मखाई सुरक्पा मतमदा जीसु ख्रिस्त हिंगटपा कना यावी शिरबा मतुंगदा जीसु ख्रिस्त हौजिकसु लोइनरी हिंदुना लई हाइबा कना लई जीसु ख्रिस्त इमानुअल अतोप मिंगलेन अल्फा अमसुंग ओमेगा अहोब अमसुंग अरोइबा वायनबगी दमक्ता याउदगी हामें खाइदोकनबगी दमक्ता लाकपिगनी हाइबिरंबा कना यावी जीसु ख्रिस्त जीसस क्राइस्ट महाकना लाकदबगी खुदम करी ताकपिरमी लेबाक अमना लेबाक अमगी मतक्ता लंदारकपा युवार तोइना हारकपा लैना लाइचत खंगदबा लाकपा महाकना लाकपगी मतम ओइरबनी नावेकपा हौख्रबनी हाइदुना हाइरिबनी अदुगा क्रिश्चियन खाइना कौरिबसिंग क्रिश्चियन ओइबा तारगदी ख्रिस्टगी तुंगिनबदो क्रिश्चियन नि आंटियोकता थोनखिबा ममिंगनी यीशु ख्रिस्त यादबसिंग यहूदी सिंग फारिसी सिंगना क्रिश्चियन नि हाइबिरगदी ख्रिस्तगी तुंग इनबियु जिशुना यादबा थबकसिंग तौबिगनु जिशुना यादबा थबक्ति कोकपिबा ngamdaba नुंगसिबा ngamdaba हाइबसे जिशुना यादे जिशुना ख्वाइदगी हेना पामजबदी कोकपिबनी नुंगसिबनी मीगी मराल थीदबनी मरमदी अइना मीगी मराल थीरिबा अइसु लांदबा ngamदे हाइबसिनेबा लानबा मियोइबा ख्वाइदगी फत्तबा मियोइबसिंगीदमक्ता ईश्वरना मचानुपा थाबिरगा अखोइना नंग लाली अइ चुमी हाइबगिसु मतम नत्ते ईश्वरगी वाहै अमखक ईश्वरना इंगोंदा निंगसिंग हनबिरे मैम मिनाय अमखकना मागी मपुदगी पैसा पुबा मागी मपुदगी सेल पुरे मिनायसिना अदो हाइरिबा सेल दो महाक सिंगबा ngamdre सिंगबा ngamdaba matamduga mapuduna haibadi ningthauduna ko magi ningthauduna magi manaiduna paisa do singba ngamaktaba matamda ningthausina magi manai masen thare aduga nupa do pharo haiduna nupa se phare pharaga nupa se nangna igi paisa singdriba karigino haina jail da thajange jail da thammage tawba matamda nupa sina ko hujiki minaiduna ningthaudu da haizareba ko ningthau ai यामना सिंगजनिंगबनी अदुबु अइसे मओंग चामंदबदगी अइ उपाय लेतबदगी अइ पैसा लेमंदबगी मरमना अइ सिंगबा ngamjadabani अइंगोंदा खजितंग मतम पिबियु हाइना मिनाइदुना निंगथौदुदा हाइजरकपा मतमदुदा निंगथौसी थमोइसे नुंगसिरेबको ओ अइगी नाइन पासे मासे तसेंगना मासे लेजदबगी मरमना अइंगोंदा सिंगदबनी हाइना निंगथौसीना खल्लगा फरे फरे नंगना दुजामना नंगना लेतबा लाइरबो ओइबा तारगदी अइगी नंगोंदा तोलिबा सेन सिंग अदो नंग अमत पिरनो ngasidagiने नंगी सेल पुलमक अइना कोकपिरबनी चलो चलो नंग नुंगाइना चलो इंथना चचरो हाइना थादोरेबको मैम थादोरकपसिदा जिकी मिनाइ नुपादो हराउ हराउ लाए अदुगा निंगथौना थादोरकपा मिनाइ नुपादो अदुदगी मुक अखोइगी पैसा पुखिबा पैसा कनागुमना हुजिकी मिनाइ दुगगी मु पैसा पुखिबा नुपा मु फंगनारेबा फंगनबसिगा निंगथौदुना तौखिबा गुदुमाइना हुजिकी मिनाइदुना मु मांगोंदगी पैसा पुखिबा मीदुगा हाइरेबा नंग करिगे एंगोंदा पैसा आइगी पैसा नंग लौखरगा करिगी पिद्रिनो नंग सिंगौ हुजिमक सिंगौ नंग जेल दा हापचनगनी नंग इंगथौ ताकनी नंगोंदा अइना फानी पुनगनी ना हाइबा मतमसिदा हुजिकी निंगथौगी मिनाइदुना निंगथौदा हाइखिबगुमना हुजिकी मिनाइदुदगी पैसा लौखिबा नुपादुना हाइजरेबको अइबु खरदंगा मतम पिबियु अइ यामना वाना तौबनी अइ यामना लाइरना तौबनी अइ लेजदना तौबनी हाइरकपा मतमसिदा ngसाइगी मिनाइसिना आहा ngमोय अइ नंगी नराल कोकपिबा ngमोय नंगना असुकैबा मतमसे अइगी पैसा पिरक्त्रिनी हाइना मागी निंग उजिकी मिनाइ सिगंगबु पैसा लौगिबा मिनाइसे असिना हाइजरबा फावबदा याददुना माना फाचन पुंजन तौरेबको मा जेल दगा थमजनदना अदुदा निंगथौगी मनाय अमना उरगा निंगथौदा तमुरेबा निंगथौ नहाकना पैसा नंगी अतोनबा मरल कोकपिखिबा मिनाइदो अदुगगी पैसा पुखिबा निपा अमना
ꯆꯞ ꯃꯥꯟꯅꯅ ꯃꯥꯁꯨ ꯂꯩꯖꯗꯦ ꯈꯔꯅꯤꯇꯪ ꯃꯇꯝ ꯄꯤꯕꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯃꯤꯅꯥꯏ ꯑꯗꯨꯅ ꯌꯥꯗꯗꯨꯅ ꯃꯉꯣꯟꯗ ꯅꯝ ꯍꯥꯗꯨꯅ ꯇꯧꯔꯦ ꯍꯥꯏꯅ ꯅꯤꯡꯊꯧꯗ ꯇꯝꯃꯦꯕ ꯃꯁꯤ ꯇꯝꯕ ꯃꯇꯝꯗ ꯅꯤꯡꯊꯧꯗꯨꯅ ꯍꯥꯏꯔꯤꯕ ꯃꯤꯅꯥꯏ ꯑꯗꯣ ꯑꯃꯨꯛ ꯀꯧꯔꯒ ꯃꯔꯥꯜ ꯀꯣꯛꯄꯤꯈ꯭ꯔꯕ ꯃꯤꯅꯥꯏ ꯑꯗꯨꯗ ꯍꯥꯏꯌꯦꯕ ꯅꯪ ꯑꯩꯒꯤ ꯄꯩꯁꯥ ꯁꯤꯡꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯍꯨꯠ ꯑꯃꯁꯨꯡ ꯃꯊꯣꯏꯒ ꯀꯣꯟꯅꯅ ꯁꯤꯡꯗ꯭ꯔꯤꯕ ꯐꯥꯎꯕ ꯀꯩꯁꯨꯝꯁꯪꯗ ꯊꯝꯒꯅꯤ ꯑꯃꯁꯨꯡ ꯃꯥꯕꯨ ꯑꯣꯠ ꯅꯩꯕꯁꯤꯡꯒꯤ ꯃꯈꯨꯠꯇ ꯁꯤꯟꯅꯈꯤꯑꯕ ꯃꯌꯥꯝ ꯁꯤꯅ ꯇꯥꯛꯄꯁꯤ ꯀꯔꯤꯅꯣ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯔꯤꯁꯦ ꯑꯩꯈꯣꯏ ꯐꯕꯒꯤꯔꯣ ꯅꯠꯇꯦ ꯅꯥꯗꯕꯗ ꯗꯥꯛꯇꯔ ꯃꯊꯧ ꯇꯥꯗꯦ ꯑꯅꯥꯕꯗ ꯃꯊꯧ ꯇꯥꯏ ꯄꯥꯞ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯒꯗꯤ ꯑꯅꯥꯕ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯒꯗꯤ ꯑꯩ ꯅꯥꯗꯦ ꯍꯥꯏꯈꯤꯕ ꯌꯥꯏ ꯄꯥꯞ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯒꯗꯤ ꯇꯧꯍꯩꯗꯕ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯒꯗꯤ ꯑꯩ ꯇꯧꯍꯩꯗꯕ ꯇꯧꯗꯦ ꯍꯥꯏꯅ ꯍꯥꯏꯈꯤꯕꯁꯨ ꯌꯥꯏ ꯃꯔꯝ ꯑꯁꯤꯅꯅꯤ ꯁꯔꯒꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯟ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯇꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯁꯤ ꯃꯌꯥꯝ ꯃꯤ ꯄꯨꯝꯅꯃꯛ ꯄꯥꯞ ꯆꯦꯜꯂꯤ ꯑꯃꯁꯨꯡ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜꯗꯒꯤ ꯁꯣꯊꯩ ꯈ꯭ꯔꯤꯁꯇ ꯖꯤꯁꯨꯗ ꯂꯩꯕ ꯍꯟꯗꯣꯛꯄꯤꯕ ꯑꯗꯨꯒꯤ ꯃꯄꯥꯜꯅ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯅ ꯑꯩꯈꯣꯏꯕꯨ ꯂꯦꯝꯅ ꯆꯨꯝꯍꯟꯕꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯤ ꯃꯌꯥꯝ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯂꯥꯜꯂꯛꯄꯁꯤꯡ ꯑꯩꯈꯣꯏꯒꯤ ꯂꯃꯟ ꯇꯣꯟꯕꯁꯤꯡꯕꯨ ꯑꯩꯈꯣꯏꯅ ꯀꯣꯛꯄꯤꯕꯒꯤ ꯃꯊꯧ ꯇꯥꯔꯦꯕ ꯀꯣꯛꯄꯤꯕ ꯍꯥꯏꯕꯁꯦ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯊꯕꯛꯅꯤ ꯃꯤꯒꯤ ꯃꯔꯥꯜ ꯁꯤꯕ ꯃꯤꯒꯤ ꯃꯔꯥꯜ ꯊꯤꯕ ꯃꯤꯉꯣꯟꯗ ꯖꯁ ꯇꯧꯕ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯊꯕꯛ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯑꯩ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯔꯕꯁꯤꯡꯗ ꯌꯥꯝ ꯅꯨꯡꯁꯤꯅ ꯐꯣꯡꯗꯣꯛꯆꯅꯤꯡꯉꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯑꯩꯗꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯅꯠꯇꯦ ꯑꯩ ꯕꯥꯞꯇꯥꯏꯖ ꯇꯧꯗ꯭ꯔꯤ ꯍꯥꯏꯅ ꯈꯟꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯅꯠꯇꯦ ꯍꯥꯏꯅ ꯍꯥꯏꯕꯤꯒꯅꯨ ꯈ꯭ꯔꯤꯁꯇꯤꯌꯟ ꯍꯥꯏꯕꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯍꯥꯛ ꯈ꯭ꯔꯤꯁꯇꯤꯌꯟ ꯙꯔꯃ ꯁꯟꯗꯣꯛꯄ ꯂꯥꯛꯄ ꯅꯠꯇꯦ ꯃꯍꯥꯛꯇꯤ ꯄꯥꯞ ꯀꯣꯛꯄꯤꯕ ꯂꯥꯛꯄꯅꯤ ꯃꯍꯥꯛꯅ ꯀꯜꯕꯥꯔꯤꯒꯤ ꯀ꯭ꯔꯣꯁꯇ ꯁꯤꯕꯤꯕꯗꯣ ꯃꯍꯥꯛ ꯁꯣꯟꯕꯒꯤ ꯅꯠꯇꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯎꯁꯤꯟꯅꯦꯕ ꯃꯩꯇꯩꯂꯣꯟꯗ ꯎꯁꯤꯟ ꯍꯥꯏꯕꯁꯦ ꯏꯁꯣꯔꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯕꯨ ꯁꯤꯟꯕꯤꯕꯅꯤ ꯀꯔꯤꯒꯤ ꯑꯩꯈꯣꯏ ꯙꯔꯃ ꯆꯦꯟꯕ ꯑꯣꯏꯅꯕꯒꯤ ꯑꯗꯣꯝ ꯙꯔꯃ ꯆꯦꯟꯕ ꯑꯣꯏꯅꯤꯡꯉꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕꯤꯌꯨ ꯂꯦꯝꯅ ꯆꯨꯝꯍꯟꯕ ꯄꯥꯝꯂꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕꯤꯌꯨ ꯂꯣꯝꯅꯥꯏꯗꯕ ꯍꯦꯚꯟꯗ ꯁꯔꯒꯗ ꯑꯗꯣꯝꯒꯤ ꯑꯅꯧꯕ ꯍꯛꯆꯥꯡ ꯑꯣꯏꯗꯨꯅ ꯏꯪꯊꯅ ꯂꯩꯕ ꯄꯥꯝꯂꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕꯤꯌꯨ ꯃꯔꯝꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯈꯛꯇꯅ ꯍꯥꯏꯌꯦꯕ ꯑꯩꯕꯨ ꯊꯥꯖꯕꯁꯤꯡꯅ ꯃꯥꯡꯗꯗꯨꯅ ꯂꯣꯝꯕ ꯅꯥꯏꯗꯕ ꯍꯤꯡꯕ ꯄꯨꯟꯁꯤ ꯐꯪꯒꯅꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯇꯥꯈ꯭ꯔꯕ ꯄꯨꯝꯅꯃꯛꯄꯨ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯒꯣꯗ ꯕ꯭ꯂꯦꯁ ꯌꯨ ꯑꯣꯜ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯁꯤꯔꯤꯕꯗꯣ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯃꯍꯥꯛ ꯀꯌꯥꯝꯒꯤ ꯃꯇꯤꯛ ꯂꯩꯕ ꯏꯁꯣꯔꯅꯣ ꯃꯍꯥꯛ ꯑꯁꯦ ꯀꯅꯥꯅꯣ ꯅꯪ ꯃꯤꯒꯤꯅꯤ ꯑꯩꯒꯤꯅꯤ ꯍꯥꯏꯅꯕ ꯂꯥꯛꯄ ꯅꯠꯇꯦ ꯃꯤꯑꯣꯏꯕ ꯍꯥꯏꯔꯤꯕ ꯖꯥꯇꯤ ꯃꯤꯑꯣꯏꯕ ꯍꯥꯏꯔꯤꯕ ꯀꯥꯡꯂꯨꯞ ꯑꯁꯤꯕꯨ ꯀꯟꯕꯤꯅꯕ ꯃꯤꯑꯣꯏꯕꯒꯤꯗꯃꯛꯇ ꯑꯇꯤꯌꯥꯒꯤ ꯃꯈꯥꯗ ꯄꯥꯞ ꯀꯣꯛꯄꯤꯅꯕ ꯃꯤꯡꯂꯦꯟ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯅꯠꯇꯅ ꯃꯇꯝ ꯂꯩꯔꯤꯉꯩ ꯈꯟꯊꯕꯤꯌꯨ ꯄꯥꯕꯤꯌꯨ ꯅꯩꯅꯕꯤꯌꯨ ꯑꯐꯕ ꯇꯧꯔꯒ ꯑꯐꯕ ꯐꯣꯜ ꯐꯪꯒꯅꯤ ꯍꯥꯏꯕꯁꯤ ꯙꯔꯃꯒꯤ ꯋꯥꯍꯩꯅꯤ ꯙꯔꯃ ꯄꯨꯝꯅꯃꯛ ꯏꯀꯥꯏ ꯈꯨꯝꯅꯖꯩ ꯑꯐꯕ ꯎꯅꯔꯤꯕ꯭ꯔꯥ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯌꯦꯡꯕꯤꯌꯨ ꯑꯐꯕ ꯎꯔꯤꯕ꯭ꯔꯥ ꯑꯀꯥꯝꯄꯦꯠ ꯉꯥꯡꯕ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯒ ꯑꯁꯥꯝꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯒ ꯈꯔꯅ ꯑꯩꯅ ꯎꯖꯕꯅꯤ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯕ ꯃꯩꯇꯩ ꯈꯔꯒ ꯈꯠꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯐꯩ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯄꯨꯔꯥ ꯐꯩ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨ ꯐꯩ ꯃꯗꯨꯁꯨ ꯃꯩꯇꯩ ꯃꯁꯦꯟ ꯄꯤꯛꯈ꯭ꯔꯕ ꯃꯩꯇꯩ ꯖꯥꯇꯤ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯑꯩꯈꯣꯏꯁꯦ ꯄꯨꯟꯁꯤꯟꯒꯗꯕꯅꯤ ꯅꯨꯡꯁꯤꯅꯒꯗꯕꯅꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯃꯅ ꯑꯃꯒꯤ ꯑꯋꯥꯕꯗ ꯑꯃꯅ ꯁꯔꯨꯛ ꯐꯪꯅꯕꯒꯤ ꯃꯍꯨꯠꯇ ꯅꯪꯒꯤꯗꯨ ꯐꯠꯇꯦ ꯅꯪꯒꯤꯗꯨꯅ ꯑꯗꯨ ꯇꯧꯏ ꯍꯥꯏꯅ ꯚꯤꯗꯤꯑꯣ ꯊꯥꯅꯔꯤꯕ ꯑꯃꯅ ꯑꯃꯗ ꯐꯣꯇꯣ ꯎꯠꯅꯔꯒ ꯑꯗꯨꯒꯁꯨ ꯚ꯭ꯌꯨꯁ ꯇꯥꯜꯂꯤꯕ ꯎꯔꯤꯕ꯭ꯔꯥ ꯑꯐꯕ ꯑꯆꯨꯝꯕ ꯎꯅꯔꯤꯕ꯭ꯔꯥ ꯑꯀꯥꯝꯄꯦꯠꯀꯤ ꯋꯥꯍꯩ ꯙꯔꯃꯅ ꯌꯥꯕ꯭ꯔꯥ ꯙꯔꯃꯅ ꯌꯥꯗꯦ ꯈꯪꯅ ꯙꯔꯃ ꯑꯃꯠꯇꯅ ꯑꯀꯥꯝꯄꯦꯠ ꯉꯥꯡꯉꯨ ꯍꯥꯏꯔꯝꯃꯣꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯙꯔꯃꯗꯤ ꯐꯩ ꯍꯥꯏꯔꯒ ꯑꯩꯅ ꯑꯀꯥꯝꯄꯦꯠ ꯉꯥꯡ ꯇꯥꯔꯒꯗꯤ ꯕꯥꯏꯕꯜꯅ ꯀꯔꯤ ꯍꯥꯏ ꯍꯥꯏꯕ ꯃꯇꯝꯗ ꯙꯔꯃ ꯑꯗꯨꯅ ꯑꯗꯨꯝ ꯋꯥꯌꯦꯟꯒꯅꯦꯕ ꯑꯩꯅ ꯅꯈꯣꯏꯗ ꯋꯥꯌꯦꯟꯕ ꯂꯥꯛꯄ ꯅꯠꯇꯦ ꯑꯗꯨꯕꯨ ꯋꯥꯌꯦꯟꯅꯕ ꯃꯄꯨ ꯑꯃ ꯂꯩ ꯍꯥꯏ ꯙꯔꯃꯅ ꯇꯥꯛꯄ ꯑꯆꯨꯝꯕꯗꯣ ꯃꯤꯑꯣꯏꯕꯅ ꯏꯟꯕ ꯉꯝꯗ꯭ꯔꯦ ꯃꯔꯝꯗꯤ ꯑꯩꯈꯣই ꯄꯥꯞ ꯆꯦꯜꯂꯤ ꯄꯥꯞꯁꯦ ꯑꯩꯒꯤ ꯏꯄꯥ ꯏꯄꯨꯅ ꯇꯧꯔꯛꯄ ꯄꯥꯞꯇꯣ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯊꯪꯗꯔꯛꯄ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯑꯥꯗꯝꯗꯒꯤ ꯍꯧꯔꯛꯄ ꯄꯥꯞꯇꯣ ꯑꯩꯈꯣꯏꯗ ꯂꯥꯛꯈ꯭ꯔꯦꯕ ꯃꯌꯥꯝ ꯑꯗꯨꯅ ꯄꯥꯞ ꯀꯣꯛꯆꯕ ꯄꯨꯟꯁꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕ ꯃꯇꯝꯗꯒꯤ ꯐꯪꯉꯤ ꯑꯗꯨꯒ ꯄꯥꯞ ꯀꯣꯛꯂꯕ ꯃꯇꯨꯡꯗ ꯐꯠꯇꯕꯅ ꯑꯩꯈꯣꯏꯗ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯂꯔꯣꯏ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯧꯕꯤꯔꯤ ꯑꯗꯣꯝꯗ ꯑꯋꯥ ꯄꯣꯠꯂꯨꯝ ꯄꯨꯕ ꯁꯥ ꯊꯕꯛ ꯀꯟꯅ ꯁꯨꯕ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯂꯥꯛꯎ ꯑꯩꯅ ꯅꯈꯣꯏꯕꯨ ꯄꯣꯊꯥꯍꯟꯕꯤꯒꯅꯤ
ꯑꯩꯒꯤ ꯄꯣꯠꯄꯨ ꯅꯊꯛꯇ ꯊꯣꯡꯒꯠꯂꯨ ꯑꯃꯁꯨꯡ ꯑꯩꯉꯣꯟꯗꯒꯤ ꯇꯝꯖꯧ ꯃꯔꯝꯗꯤ ꯑꯩꯗꯤ ꯄꯨꯛꯅꯤꯡ ꯇꯞꯄꯤ ꯑꯃꯁꯨꯡ ꯊꯃꯣꯏꯗ ꯅꯣꯜꯂꯨꯏ ꯑꯗꯨꯒ ꯅꯈꯣꯏꯅ ꯅꯈꯣꯏꯒꯤ ꯊꯋꯥꯏꯒꯤꯗꯃꯛ ꯄꯣꯊꯥꯕ ꯐꯪꯒꯅꯤ ꯑꯩꯅ ꯅꯈꯣꯏꯗ ꯏꯪꯊꯕ ꯄꯤ ꯏꯪꯊꯕ ꯊꯅꯃꯤ ꯇꯥꯏꯕꯪ ꯄꯥꯅ ꯄꯤꯕꯒꯨꯝꯅ ꯄꯤꯕ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯍꯛꯆꯥꯡꯒꯤꯁꯨ ꯊꯋꯥꯏꯒꯤꯁꯨ ꯑꯍꯥꯟꯕꯗ ꯅꯈꯣꯏꯅ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯃꯁꯨꯡ ꯏꯁꯣꯔꯒꯤ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯙꯔꯃ ꯆꯦꯟꯕ ꯑꯗꯨ ꯊꯤꯌꯨ ꯑꯗꯨꯒ ꯄꯣꯠ ꯄꯨꯝꯅꯃꯛ ꯅꯈꯣꯏꯗ ꯍꯥꯞꯆꯤꯟꯕꯤꯒꯅꯤ ꯍꯥꯏ ꯄꯣꯠ ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯅꯨꯡꯗ ꯄꯩꯁꯥꯁꯨꯅꯤ ꯄꯣꯠ ꯄꯨꯝꯅꯃꯛꯀꯤ ꯃꯅꯨꯡꯗ ꯍꯛꯆꯥꯡ ꯐꯕꯁꯨꯅꯤ ꯅꯥꯗ ꯌꯦꯛꯇꯕꯁꯨꯅꯤ ꯑꯐꯕ ꯌꯨꯝꯁꯨꯅꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯗꯣ ꯈꯪꯕꯤꯕ ꯃꯌꯥꯝ ꯑꯗꯨꯒ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯔꯕ ꯃꯇꯨꯡꯗ ꯂꯣꯝꯅꯥꯏꯗꯕ ꯁꯔꯒꯗ ꯀꯥꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯝꯕꯤꯁꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅꯤ ꯃꯔꯝꯗꯤ ꯕꯥꯏꯕꯜꯅ ꯀꯔꯤ ꯍꯥꯏ ꯂꯝꯕꯤ ꯑꯗꯨꯁꯨ ꯑꯆꯨꯝꯕ ꯑꯗꯨꯁꯨ ꯍꯤꯡꯕ ꯑꯗꯨꯁꯨ ꯑꯩꯅꯤ ꯑꯩꯒꯤ ꯏꯄꯥꯅ ꯅꯠꯇꯅꯗꯤ ꯃꯤ ꯀꯅꯥꯃꯠꯇꯅ ꯏꯄꯥꯒꯤ ꯃꯐꯝꯗ ꯊꯨꯡꯗꯦ ꯄꯥꯗꯨꯅ ꯌꯦꯡꯕꯤꯌꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯈꯠꯅꯕ ꯆꯩꯅꯕꯗ ꯑꯀꯥꯝꯄꯦꯠ ꯉꯥꯡꯅꯕꯗ ꯃꯇꯝ ꯂꯦꯟꯕꯒꯤ ꯁꯔꯨꯛꯀꯣ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗ ꯉꯥꯏꯍꯥꯛꯇꯪ ꯃꯇꯝ ꯂꯦꯟꯕꯤꯌꯨꯕ ꯐꯠꯇꯕꯒꯤ ꯋꯥꯈꯜ ꯐꯠꯇꯕꯒꯤ ꯊꯧꯔꯥꯡ ꯐꯠꯇꯕꯒꯤ ꯄ꯭ꯂꯥꯅꯤꯡ ꯄꯨꯝꯅꯃꯛ ꯊꯥꯖꯠꯀꯅꯦꯕ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯅ ꯈꯪꯕꯤꯔꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩ ꯈꯟꯖꯩ ꯁ꯭ꯋꯔꯒꯗꯨꯠ 62,000 ꯍꯦꯟꯕ ꯀꯧꯊꯔꯛꯄ ꯉꯝꯕ ꯇꯥꯔꯒ ꯁ꯭ꯋꯔꯒꯗꯨꯠ ꯑꯃꯈꯛ ꯂꯥꯛꯄꯗ ꯃꯇꯤꯛ ꯃꯉꯥꯜꯅ ꯊꯜꯂꯤꯕꯅꯦꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯄꯣꯛꯄ ꯃꯇꯝꯗ ꯌꯥꯎꯁꯦꯟꯕꯁꯤꯡ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯀꯤꯒꯤ ꯃꯇꯤꯛ ꯃꯉꯥꯜꯗꯨꯅ ꯁ꯭ꯋꯔꯒꯗꯨꯠ 60,000 ꯊꯣꯛꯂꯛꯄ ꯇꯥꯔꯒꯗꯤ ꯀꯨꯝꯊꯔꯛꯄ ꯇꯥꯔꯒꯗꯤ ꯗꯒꯤꯁꯨ ꯍꯦꯟꯕ ꯍꯥꯏꯔꯤ ꯃꯌꯥꯝ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯑꯗꯨꯕꯨ ꯅꯣꯂꯨꯛꯆꯈꯤ ꯃꯄꯥ ꯏꯁꯣꯔꯒꯤ ꯍꯥꯏꯕ ꯏꯟꯗꯨꯅ ꯑꯩꯈꯣꯏꯕꯨ ꯑꯩ ꯑꯃꯁꯨꯡ ꯑꯗꯣꯝꯕꯨ ꯀꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯔꯨꯜ ꯔꯦꯒꯨꯂꯦꯁꯟ ꯇꯧꯒꯗꯕ ꯅꯠꯇꯦ ꯃꯤꯅ ꯇꯧꯕ ꯃꯑꯣꯡ ꯇꯧꯒꯗꯕ ꯅꯠꯇꯦ ꯑꯗꯣꯝꯅ ꯇꯧꯔꯤꯕꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯑꯁꯤꯗ ꯑꯆꯨꯝꯕꯗ ꯄꯨꯔꯛꯀꯅꯦꯕ ꯃꯌꯥꯝ ꯑꯆꯨꯝꯕꯗ ꯑꯩ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯔꯒ ꯃꯤꯅ ꯇꯧꯕ ꯁꯨꯃꯥꯏꯅ ꯑꯩ ꯇꯧꯒꯗꯕ꯭ꯔꯥ ꯃꯤꯅ ꯆꯥꯕ ꯁꯨꯃꯥꯏꯅ ꯑꯩ ꯆꯥꯒꯗꯕ꯭ꯔꯥ ꯅꯠꯇꯦ ꯑꯗꯣꯝꯅ ꯆꯥꯔꯤꯕꯗꯣ ꯑꯗꯨ ꯑꯗꯨꯝ ꯆꯥꯒꯗꯧꯕꯅꯤ ꯑꯗꯣꯝꯅ ꯁꯦꯠꯂꯤꯕꯗꯣ ꯑꯗꯨ ꯑꯗꯨꯝ ꯁꯦꯠꯀꯗꯧꯕꯅꯤ ꯑꯗꯣꯝꯅ ꯂꯩꯔꯤꯕ ꯌꯨꯝꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯒꯗꯧꯕꯅꯤ ꯀꯔꯤꯁꯨ ꯍꯣꯡꯗꯣꯛꯀꯗꯧꯕ ꯅꯠꯇꯦ ꯍꯣꯡꯗꯣꯛꯀꯗꯧꯕꯗꯤ ꯊꯃꯣꯏꯅꯤ ꯃꯤꯉꯣꯟꯗ ꯁꯥꯎꯅꯤꯡꯉꯕ ꯑꯀꯥꯝꯄꯦꯠ ꯉꯥꯡꯅꯤꯡꯉꯕ ꯃꯆꯤꯟ ꯊꯤꯅꯤꯡꯉꯕ ꯃꯤ ꯔꯦꯞ ꯇꯧꯅꯤꯡꯉꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯈꯪꯍꯜꯂꯛꯀꯅꯦꯕ ꯃꯔꯝꯗꯤ ꯀꯔꯤ ꯍꯥꯏꯔꯤ ꯊꯥꯗꯣꯛꯄꯤꯔꯣꯏ ꯍꯥꯏꯔꯤꯕ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯅꯈꯣꯏꯗ ꯂꯥꯛꯂꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯅꯈꯣꯏꯕꯨ ꯑꯆꯨꯝꯕ ꯄꯨꯝꯅꯃꯛꯇ ꯂꯝꯖꯤꯡꯒꯅꯤ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ ꯊꯥꯗꯣꯛꯄꯤꯔꯣꯏꯕ ꯃꯌꯥꯝ कंट्रोल तौरकनी नंगोंदा कंट्रोल ईश्वर की पांगल अमखक लाकनी नंगोंदा ताखरब पुनमपु ईश्वरना लोइनेबिबो ओइसनो शेयर तौबिरमो अदुगा ममल यामलब कमेंट तौबिरमो ngangjariba aise ai tamduna haijaba nateko mayam aingonda khanghanbiba amakak leikhreba karama matamda ईश्वरना मागी मतिक मंगाल फोंदोरकपा मातमदा पास्टर दा क्वाइदगी फत्तबा पास्टर फुरम्बा मिसक aingonda मरमदी ईश्वरना आइबु हातोकनबगीदमक्ता खानदोकपीबा नत्ते कानबीनबगीदमक्ता अमसुंग अफबा वापावगीदमक्तानि ताख्रबा पुनमक्की मथक्ता ईश्वरगी थौजालना लोइनबीदुना प्रभु जीसु ख्रिस्ट कनानो खंगजद्रिबसिंगदा जीसु ख्रिस्तगी अचुम्ब नुंगसिबा खंगकपो ओइसनु थाजरबसिंगदा क्रिश्चियन कौरगदी मीबु वाहनगदबा नाहनगदबा मांगहनगदबा नत्ते कनबीगदबनी अैना थबक अमा तौरगा मिंग क्रिश्चियन हैना कौरगा मरा लेजुदबा मियबु नुंगसिबा जीसुगी मिंग चत्थिनबा थबक कैदोंगैदा तौगनो थागतचरी मैम।